Ahanumagtada Wari Pungja YouTube channel asina khwai miyambu taramna okchabaga loinana ekai khumnaba utchari aise namit mari mangani mose lok yam kana thungure ko mayam aduna wari je liba matamda khonjel hojik oli je sidagi hena yam thin olam me do hojina kitang di phare khonjel jina khonjel gi thokpa tongana thambigraga wari ji di tabi haba phomase thamjabaga loinana wari ma puduna lakchare ado wari se li dringi mamangda miyam da kari gumba khara wari ji gi matangda samlappa kenomtang haijage wari ji taba matamda maning mamang hadi menman ta da ba khota ba thokta na bagi damakta sigi wari se Thailand da thokiba thaudok amakakne Thailand jida angang mang khopagi thaudok se thoki ado chigi angang mang igi matang da police da kaida mioi kharana report torokpana maram moiraga Thailandgi police na nupa amagak phagi ado nupa je pharaba matungda moina nupa je dagi wahang pahang tawraba matungda nupa je masana maral yajagi aduga mana maral yaraba matungda nupa je dandi pigi sumaina dandi pibajida mangonda piriba maral mangonda siriba maral je chummi chumdena mioi kaya amana mu ihau haurakpadagi hariba nupa je magi dandi piraga hat khraba matungda magi mayokta magi damakta mioi kaya ama thoraktuna irang haurakpadagi amu magi oiba phajana aroiba mathau ngam pangthoktana khotana adumaina tawgiba thaudo amakakne adudi mayam akupa maroldi wari sidagi khangbiroiba phamase thamjabugloinana wari se liba hokjare 1954 dagina 1958 phawagi matamjida Thailand gi tongan tongan ba jaga mayam ama lei Bangkok adaidi Nakhon Pathon Riong kaina hainaba chigi tongan tongan ba jaga jidagi angang je manggi thodok kaya ama thoki hariba matamjida aduga mangi ba angang je kari maramgi mangi no moje maram icha chadan hekta mayumdagi kainoma achapot ama leiruge natragana saibok chatluge kaina chatkhraga sum angang je sahi manga taruk taina taret nipan baugi mapan baugi changi oiba angang je menman tadana mangba aduga thibamju kanamta khangdaba sumaina tawbugi thodok mayam ama thoi adu thoki adu police na ju yam kan thijille matamduda kamaina tawdana angang jingje maram chadana mayumdagi ngaktang thokraga moije kamaina mangi nona police na yam kana thijille sahi mari manga muk changna adu sumaina thijillaga jo police na kari imta di angang jingduna mangbagi maram je sina oini sina ne na puthokpa je ngamdana adum leikhi aduga nongma itha thajadana 1958 ki matamjida Thailand gi police station amagakta mioi amagak lae hariba mioi je moina masak maming di palamdre sigi misina Thailand gi police station amagakta laaga mana report ama tawre aina sumain tawdana lakpada nupa amagakna angang ama pharaga angang do mana maida lawdobugi tahore khole aina changsilaga angang dugi kaino khar kannaba khotnaba tawgadawdo mi do aina hek ubada yamna sathiba mi male aduna aina changsiluba matamda aije khudong thibo oina tagadrana khanbadagi aina sigi noigi police kemje tana chelaga aina report se tawune khopanena sigi masak maming di takthoklamdaba nupajina police da report ama thangalakhi sumai tawdana police da report thangaliba mijiga tawraga police na lae mana angang lawdogi tahweba jaga duda report tawriba mije puraga lakpa matamjida nupaduna mioi amagakta makut thile ado hariba mioi je police na phare moina phari je sikwe kawa nupa amagak police na phare ado police na sikwe je mara nana ngasai uhorido ma manbra khopra na hangkan jida police ta report tawriba nupa jina jo oh mane aina ngasai uhobudo mane khopane na mana yamna mayek sengna uhobo thaudo amagi type ta adu mana adum haire magi waje hongdre sumaina hongdabadagi sikwe hariba misakse police na pharaga pukhale police ki custody da pukhale aduga magi mathakta wahang pahang tawba hore sumaina wahang pahang tawba haurakpajida sikwe hariba police na phariba misaksina police na mangonda hangiba wahang mayamjigi pakhumje thodokna magi mangondagi oina pakhumje thoina pirakte police na hangiba wahang mayamjida maje tuminnaga sum leiba aduga waje yam ka hena ngangdaba mangondaga police na nang angang do phabra nana angang do sumain tawdana maida lawdogi tahwe habje mijina uraga ai hoinoi aina akoina nangje phaba laini khotline gan haira kanjida si kwejina kai hani ma masana mangonda piriba maralje yaningdabagi type ta kainoma sum utlaga dum leibodo aidi aina nattega haibagi mongda sum utlaga leibodo tawwa hore mana sum khumdramnina police ti miduna ju report tawramabnina sikwe gi mathaksida torture khara tawraga police ki haunabi wang pang tawwa hawale
kachin koyao that maning mamang thatna makal makhangi wahangje hangba horokpa matamsidadi si kweze mana ngasaidagi aina natte khote na yaningdabagi mong adum ullaga leirambado angang mayam manggiba angang hatpagi thodok mayam ama thoibaje ma masana nena siukiajina maral yajare sumaina police na siukiajida wahang paung hangba matamsida siukiana phongdor kiba mana khummi pa khum jingje police na isinba statement jida sumaina palame siukie hariba mije 1937 dagina 1945 phawwa soknagiba Sino Japanese war aidana lanthegna ba yawgiba lanmi amanena palamme aduga sikena haramise mana soknari ba lanpham amaga ki oina lanmi amada mai pakpa natraga mai thiba anijigi langdai sida hingba natraga siba sigi awaba wakhalonje sida neba loina lanthegnari je lanmi mai baje mai pakna ba honari ni mai thirajo ado sumaina tawbujigi awaba ji gak natana matamdu da moina lanje changaba matung jida mogi government gi maikeidagi lanpham jida moina lanje hauraba matungda moigi maruoiba equipment potchai phiron bu oigara aduga chana thaknabu bu oigara sigumba potchai je karimata supply tawgide tawrate khote na siukena palame sumaina tawbujidagi siukiega moi hinghauriba mi kharajina hingdabadi yadre aduga nungmaina pandana khotana lanphamduda thawai kathokpa haibadu oihaudre aduga lanphamdudagi phatauna chen thokpa haibaju yaba nate lanphamji yamna chawba lanphamne sidagi siuke amani magi khongloi jingjina matamduda moina decision amagak lawre lan changminarakpa mogi lanmi fellow haba tare lan changminariba lanmi jingjigi asiba masa jingje hingnabagi damakta saabagi wakhalonje siji moina poknarakpadagi phongdok matungjida moije yare khotlena sumaina tawudagi siukeje hariba mana soknaba yawriba Sino Japanese war je sigi lanphamjidagi maje misa chabagi hainabi leigi hariba lanphamjida hingnabagi damakta mak masaje mi chagi haiba phamje phongdore aduga magi leiphamgi matangdadi chapchaba details sukang khangdana adum leire aduga siukena phongdo amada hariba Sino Japanese war je soknaba loiraba matungda maje China da changdabida haiba tare Thailand jidu oina laaga ma masaje hingnabagi damakta Thailand jida saidangba mi ama oina leirakpane khopane ba hamje police na mogi statement jida palle sumaina siuke jina Thailand da saidangba Chinese ama oina leiba horokpa matam jida maje hingnabagi damakta matam gi oiba aphangma thabak kaya amaju suge ba hamje palame adugo sumaina aphangma thabak ngai je mana matam dugi oina suba gakta junatana kayani Thailand jida moi garden leibaje sigi garden je yengsin ba khoba sigi gardener ama oina juma je yam kuina thabak tawraga leirame ba hamje mogi statement jida palle aduga police na muk hange adudi nangna kaidawagino gardener ama oina leibam thokpuju leitre aduga nangi atopa thabak mayam ju tawdebida nangna angang je karigi halino kholino na hangkanjida police gi statement jida siuke na phongdo omani na sumaina moina wafam khar i siuke jina phongdrop gi matungina ma masaje mana ngasai lanphamdu de hingnabagi damakta survive tawnabagi damakta mana migi sadong sagibodo sigi mana mi sagibagi migi sadong jigi mahauje tangba pamak pai tare amuk saba pamakpa ado mi saba da ma masaje edik chui kholena mana phongdo me sidagi mana migi mahaw dei mi charaga mangonda nungaijaba ma pokpa sigumba je mangolda phawba hawe sijina maram oiraga majina mi hek chaningba pokko matamjina maje yakna wana khange kholeba hamje phongdo ame haidana sigi police ki statement jida palame aduga sumaina tawraba matung jida sikwe jina maje khalle ai ngasidi mi chaninge kamaina tawji kena mana pamiba mana chaningiba mi je chaba haibaje mi amaje hatoineba adu mana kaihani mapung marai pharaba mi ma hekta mana hatpa jidi oithokpada yamna wagadawba kainoma oibana mana angang lambi daga mathanda lakpa angang aije sijida mana moiji oina attack tawrage moiji oina hatlage na mana wakhaljida khalakpadagi mathandaga lakpa angang aijida phagi yak tawdana khotana daidi mana achapurka leiraga ullaga sum angang aijina mabu chanaba khotnaba tawroba matungda mana angang jingje magi hatpa nungaidawa minaga uroidawa jaga amada keno tawraga angang jingje hatokhi adu sumaina siuke jina angang jingje hatlaba tungjida mana mi chaninggi mongje makhal mayam thokna chaningeba kharamana yairaga chaningba adaidi thongaga ju chaningba phutlaga ju chaningba
sumaina mana makan gi khuchaje chaning badagi kai hadare si kwejina angang jingje pharba matung sida mana angang jingji mai sigi hatlaga khawri gi akut paje sidaga thang athobasina thingjillaga mai mathabak se pura khoi gi khoidong makha ji pau khaidat laganda magi manungi organ mayam thabum bi ogera ama ogera thibung thiri mayam je loina lokphoga mana body je phajana chamtho matungda makhom khut kak se magi thang china phajana kakthatlaga mana chaning ma mong do mana chaning iba pasina hek yairaga chaning ba pasina asimdi yairaga hauni gaina khanba part sina yairaga thamba aduga sina thongaga chaningi gaina khanma jine hek thongaga thamba adai phutlaga chaninga kandana khoi gi saphut ka haibdo adumaina chaninga kandana mana asigi jaga jidi phutlaga chaba hauni ne gaina mana khanba part se sigi jaga jina mu phutlaga sumaina toroga mana angang jingje chaba oilename sigi mana khum iba magi wahang police na hangi bida mana phongdur iba mayam je tabada police ngai je yam thina kaini thauning ba pokudagi si kweje magi trial chathare adugo magi punishment je death sentence oina pire adugo moige som China gumba dai Thailand gumba je di mara leiba mi je mogi uchuk ta pullaga nungmaina police personnel ama natraga ani manga ba sumaina oibe ai adu sumaina torko moigi nungmaina hekta chingju sa moi kapchillaga hatpagi moigi dandi khupi malai adum sigi dandi khupi jida si kweje mana taibangi awa nungai karino khangdriba angang jingje mana mi oina poiba mana angang jingjibu mi ma oina ubagi mahuta kaini hui dumaina adedi ok dumaina sumaina urga hekta mi amagi pusi je yamna value ga leitana hekta tholana mana chaninge gaina hekta aduju psycho jubagi hatpa kadang nataba chaninge gaina sumaina hekta chana magi damakta mi amagi pusi bu temsingnaraga hatpa khotpaje sijigi chapchaba maralamo oina 1959 gi matamjida si kweje nongmaina kapaga hato maje magi dandi je pire matawasumna si kweje mana tawjaruba maral dugi matung ina sibagi dandi pigraba matungna magi asiba masaje sije mogi medical testing kari kara taunabagi damakta liraga adum preserve toksilaga glass naga tawraga thambado adumaina matam sangna matam khara thamme aduga magi masaje sumaina medical testing taunabagi damakta matam khara thamamaba matungda kona thangda mu si kyogi asiba masaje mayamna yengnabagi ne kana matam amada Thailand gi angang pharaga chagi bu nupa do ne kana sum yengnabagi damakta moigi sida Shriras Medical Museum maidana Bangkok ta malai sigi museum jida magi masaje glass na challaga sumaina lepal laga haib thare sumaina challaga thamme sigi magi body je preserve tawraga thammaba matam jibauda si kyoji gi matangda chapchaba mata khangba ngamde sigi maramda Thailand gi government na yakna kanna thijille maje punishment piraba matungda bauda maje kadai dagino maje Chinese amane di ka mayek seng phatana confirm tawre aduga ma masana jo hairam bai matungina adu maje exact maje China gi sigi jaga jida sok asuk da pokhi habeje chapchana khangba ngamdana adumok leire aduga sida ju natana matamdugi Thailand government na si kyo gi mari mata amtang jo magi hek pokchaba mama mapa mak natraga jo magi mari mata amatang oirjo pau phauna ba yamna kana hotnai adubu phana kana hotnaraju ngamgide sumaina ngamdraba matungda matam kharadi si kweje stateless person haurakpham masak khangdaba sumaina miwai amanena Thailand government jina laukthokhi sumaina laukthokraba matung matam khara leiraga thenglabasu thengna haiba tare si kwejigi maramda wafam ama Thailand government na khangba ngame adudi moina khangiba wafam je si kwe hariba mi je 1927 gi matam jida China gi santau hariba mafam jida pokhiba oigini haiba yamna thajaningai oiba pawama Thailand government na khangba ngame adu matam khara hogure ko matam khara hogura kanjida si kwejigi matangda kaini mana angang hatpani angang sabane na sikye gi mathakta tawgiba magi trial adai police na hangi wahang pawhang chathagiba mayamje sida sikye jina mana tawbane khotpane na yagiba magi maral je sijigi matangda mioi ka ama adi wahang ka ama hangba horeba moi police Thailand government aduga matamdugi Thai police department jida wang ka ama hangba hore matamduda irang haudana khotana yam tawe adu sijigi irang hauriba mioi jingjigi maraktagi akhang ai kharana phongdurokpugi matungina si kweje ma je moina sum thengnaba matamdaga Thailand gi lo je amata
ngang daba hai tare Thailand da leijaraga jo ma je nong ta moina si kuena hingingai matam jida moina thengnaba matam jida Thailand gi lon je nong ta ngang ba khopa do thengna gi de khote na samaina mafam kaya ama phongdore aduga mioi ka kaya amna jo mai magi oiba theory me am ju puthore ma je siraba matungda si kuena Thailand gi lon ngang dana matam khara Thailand da ma je thabak sudana aduga gardener ama oina leiri do ma je tasengna Thailand gi lon je khangdabagi ngangdrira natragana ma je tasengna lanphamdu da mi gak cha dana khotana tawgiba du dagi ma je saiko ga saikre ga na dana ma je Thailand lon khangga ju ngangdrira haibajigi pakhum phangroi da wahang mayam ama hangba hongnare sumaina tawdana sikwe jina mana Thailand gi lon ngangi da baje si jina maram oiraga magi mathakta police na chathagi ba wahang pahang mayam je si jida mana hoi mane gaina aina Iran yajare khole kaina khummi do ngangnari do kai ni paw ama iphau phauna ba wat padagi mana akhang ba khara thok khumjin badagi thokri ra khotri na sumaina wang mayam ama hangba hore aduga mioi kharna phongdorak wi matung ina police ki custody da CQ gi mathakta wahang pahang tawba matam jida CQ hariba mi je Thailand lon ju ngangba ngamde haiba jinam haibani na mangonda interrogation tawba matam jida Chinese ki lon ju khangba aduga Thailand gi lon ju khangba mioi amagak sijinaraga translator oina hando anjin gi damakta sijinagibra aduga sijinaragana kayamung yamna translator oina sijinariba mioi jina mangonda kaino tawriba siriba mana khumiba pakhumdugi matangda kayam mari chumna mana handoki haibajigi matangda chamamnaba mayam ama thore aduga mioi kharamarju ihauga haudana tawre matamduda Thailand da thoiba angang mangbagi thodok wathok mayam je Thailand government na solve tawba ngamdabado aduda moigi Thailand police ki department amadi Thailand government gi asoiba ma chauna leire haibaje leiriba praja miya jida haiba tare sigi mami je tahaningdabadagi si kyejida atamnana maje laibak thibagi thodokse mangonda thoangrira haibagi matangda akta mi mayam ama ihau haudana khotana tawba haurakhi sumaina tawringai matamjida haiba tare humanitarian activities mayam amana jo achauba khongjang ama changsile matamduda adu moina sum ihau kho changba khopa tarakpodagi mamai thangdadi khongjang aje mai pakpodagi moina changjiliba sikwi gi damakta moina changjiliba khongjang amadi kholau je mai pakpodagi sikwi gi museum da ngasagi miyam yengnabgi damakta liraga thamiba magi masaje 2019 gi August ki thasi da lokthoe aduga 2020 gi July gi matamjida moigi wat bang phrektai temple laina moigi laisangama lai sigi laisangjida si kuejigi aroiba mathau mangam pangthoki adudi mayam ngasigi di wari se matangjida losinjarage mathangdadi Japan da thokiba yamna chahi nauri bi nupi macha amagangna mi amabu yamna laina plan tawraga hathibagi wari ma puraga lakjage yamna nungaite ko mayam sikwe da thoije tasengna chumira natragana mi mayam duna sum sikwe naga Thailand lon ngang dabduda ani mana thabak to asengmagi tau taraga jo kai hani mi je thajadaba komda nga lei haibagi da to mari Thailand lon khangdabani ne mana oiramoi gaina sum mayam jeni ihau hau helmalakpadagi irang thon ning irang thokpodo pamdabadagi adi magi aroiba mathong pangthokpada ayaba pigirira natragana police na magi mathakta tawgriba trial aduga mana maral jajai khole na mana phongdo amiba police na ikhalamiba statement jida kari karamba lautuna ba leirira leitabra habdi wari je adum menman ta dana leiri mayam adu kai hani miyam gi hoduna ngambadagi magi aroiba mathong ngambagdi pangthokre sikwe gi damakta khalaga ju nungaite aduga siriba angang jingdugi damakta khalaga ju nungaite mana hatpa bo igera hataba bo igera adudi mayam ngasi gidi matang sida kainarase khonjel gi damakta di ngakpi mayam